Dari pabase timing di kaisu akaknaba leite aina paningaba matamda adum pai duga tuition halakpagumba da revision khara tauba aduna tana ka hena pabadi oide duga ayamba matamda self help book gumba da hena focus tawe si sina gi personality development da hena kanaba pi aduna academic book ta hena self help book ta su focus tawze smaina tawraga hona jarkiba hojiki final goal haigadi CA tawraga agi accounting firm ama nikhatpa pame haidi business women ol pato pamse haijani bina sharida gina class KG class 2 phawbase lalampungi Catholic higher English school da tamjare duga class 2 je class 3 je Don Bosco da tamura madung da class 4 je heritage convent da tame du dagi class 10 je heritage convent da pass out tawraba madung da PG da class 11 12 se tamjara khudong cha da badi yam thingni kai nu haiba kanda school ka ba ya damna maram oiraga syllabus su cover tawba nang hodaba duna private tuition chatpa ngamjadaba kanghu da su yamna awaba thingnei du aigi oina ju school ka ba phangdaba haije sadra da yamna mangje aduna sigumba thoaning da ba thodoksin si thoan jini de har sai jini Lidia ki oina hajarabada thoina ingonda koi parents moina semada thodona wa ki de maram di kaino haita mase dum masagi tonganba telen dum leijare de ya matam du su koi school da tha matam du su kaino to mangonda lana taksen bu si oja sing na soi bi ding angge kaw de taksen ba matam ba ma he te yena ra kaino to oja sing na song te kran si da so yam yawe bu cheng har ga aingonda lana ta su na ya roi ka na dum ji magi tongan ba kaino lai lai ta ikti su kam lai